mayam ama leina makoi mamangda kulai paiba terrorist group mayamna mamit mamangda chala phawbuda karimta tawdaba amadi khunjasing na makoi da sang wakala phawbuda tasan usanadana lepaga dum tumina leikhiba masigi thogdosina takpadi India government ki maikai degi Manipur da tharaiba central forces sing asi any atopa kanglu phurup amana makoi mathakta thabak chatharakpa amadi lakma tamda makoi da protection pina na bai damta tharakpani habise masi hana chingnaram potu ngarangi thogdosina yam mayek sengna ta ena lowi aduna India government tharaiba central forces sing asi akoi yelongmi miyamgi damukta oiramdre paikhan nanaba mogi policy ji hongdona narba Chin Kuki Nako terrorism si Manipur da loishanana naba thabak se masi paikhatri phawbude koi miyamna hongdok minarakanda India government ni mathakta akanba miyamgi ihoma changjandaba yadabagi tangai phadaba ma lae haidana ahanmukta thumjani migi tang ahumgi 2023 gi yamna laibak thiba Manipur da dunglaba hongdokasi horokraba matungda makha tarakpada Manipur miyamna Maruena Manipur di lamgi saruk singda tam kaya gi mamangdagi kunda leta duna hingminarpa yelhomi miyam amadi lamdam masigi miyam lak kutra kenba sigi uksi chanana amaga yamna pukchen khojinna loina dana hingminaram ba punchiro ladu loina mak khabai khara sana maikai salang khangdana akoi Tugairapagi dunglaba yamna nungaitaba tamkakama hojiksi yaurae haidana Manipur miyamna madu phawi haiba madugi yamna mayek laraba khudamsinggi manungda hojik khoi miyamna ayungdang khangdana khoi honarakanda Manipurda tangdu letaba puchima puraknanaba honariba cherak asida yamna laibak thiba thodo haijaba tare maruena khoi ngarang amadi nahangi mitsingda Ireng Kunda Topa koi yamna laibuk thiba thodok masi thokani habisi koi hanadagi miyamna dum jingnaraga leiraba phibam amadi dumak oibani adu masi tholakpa sida ekhoni yengba matamda hojik Manipur gi lamgi saruk singda 2005 amadi 2008 matamda India government na asanba meeting amaga loinana araiba senthum amadi Kudong Chaba Kudimak Pithoktuna Papan Lebak Burmadagi Pusalakpa Mito Mercenary Forces Sing Yauna Lamdamasida Kuda Leta Salaga Laikriba Tongan Ba Kanglup Singi Miyoi Singbu Mobilize Taurakanda Anoba Makalamagi Adung Laba Kulai Paiba Narco Terrorist Group Ama Mobilize Taudana Ukalakpa Duna Nasidi Masek Mangan Mapung maray pharakpagi masa maring phandokpa henjalatana lamdam asida leiba yelongmi singi lam yelongmi singi kun yelongmi singi punsi amadi yelongmi singi magi lejariba punsi mahing singda akan mamongda lan tahalakpagi mami ma yam chawna tare madugi mayek laraba kudam di ngarang maktada thokriba dunglaba ireng kungi Kogi kunja singi mathakta amadi kunnadudha Kulai paiba maruena Chin Kuki Narco Terrorist Group singi hujik India government na minamba agreement dama suspension of operation haiba mingkon pisalaga sign tawsanduna makoibu lamdamasida phongna kulai pairaga operate tawba yananaba makoibu sizinnarakanda lamdamasigi yelomi miyambu terrorize tawba yananabagi damakta akoigi chingi saruk singda Hojik akan mamongda militarize tawraga narco terrorist militarization tawraga thamakpagi adung laba mayek laraba khudam adu ngarang miyamna uba phangi haiba thokriba thodo asi ate krishnate masi khoi Chin Kuki narco terrorist singna chatharakpa aggression gi saruk gi makhal amagi saruk amani aggression adu gi saruk ni aduga haiba masigi aggression ase India government na Mapung Phana Makoina Hana 2005 amadi 8 tagi moina maru hullaga pukhalakhiba makoigi policy amadi makoigi masigi proxy war gi policy se masida ahongba laktringsai di hariba masigu makhalgi narco terrorist aggression amadi yelomi miyamda terrorize toba amadi lam khopchan ba landa sanbagi thabaksi makha dum chathar digani haibasi soidraba wafam ama oire haibasi akoi miyam punna khangminabagi
ꯈꯪꯃꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯂꯥꯛꯑꯦꯅ ꯑꯍꯥꯟꯕꯃꯛꯇ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯏꯔꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯗ ꯄꯦꯖ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯛꯏ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯃꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯈ꯭ꯔꯦ ꯃꯗꯨꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯃꯤ ꯈꯨꯟꯒꯤ ꯂꯩꯖꯔꯝꯕ ꯋꯦꯇꯤꯡ ꯁꯦꯠꯇꯨ ꯊꯨꯒꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯎꯕꯗꯒꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯅꯝꯊꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯨꯟꯖꯥꯁꯤꯡ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯦꯚꯦꯜꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯒꯤ ꯃꯍꯨꯠꯇ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯅꯦ ꯍꯥꯏꯕ ꯇꯥꯏꯒꯔ ꯀꯤꯞꯖꯦꯟꯅ ꯃꯃꯤꯡ ꯀꯧꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯗꯨꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯀꯤ ꯑꯈꯪ ꯑꯃꯗꯤ ꯇꯦꯔꯣꯔꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯂꯥꯏꯐ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯑꯗꯨꯒꯨꯝꯂꯕ ꯀꯥꯗꯔ ꯃꯤ 30 ꯍꯦꯟꯅ ꯏꯔꯦꯡ ꯈꯨꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯈꯨꯜꯂꯛꯇ ꯆꯪꯉꯒ ꯃꯤꯌꯥꯝꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯗꯤ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯅꯕꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡ कंट्रोल तौननबनी लाक्सननबनी लॉ एंड ऑर्डर मेंटेन तौननबनी लॉ एंड ऑर्डर एनफोर्स तौननबनी हाइदना थारखिबा अदुमलबा सेंट्रल सिक्योरिटी फोर्सेस अखोय येलोमी मियामी पुजी कन्ननबा मणिपुरदा थोखरिबा चही अनि मखाई हेलबा इरांग असि लोशननबगी दमकता थारकपस अदुमलबा फोर्सेस ओइरमद्रे मखोय असि इंडिया गवर्नमेंटना योगा पुखलकपा नार्को टेररिस्ट ग्रुप मैम सस्पेंशन ऑपरेशन की मिनम्बा एग्रीमेंट अमदा साइन तौनरगा खुलाई पायरगा योगा थमिबा लालोबसिंग असि मथक्ता प्रोटेक्शन पीदनबा थारकपा ओइरमे हाइबदो ना अखोयना मदु लौई अदुना मसिगी थौदो सिना मरम ओइरकांदा मणिपुरदा ngasi थोइबा थौदो वाथोसिंग असे इंडिया गवर्नमेंट की पॉलिसीना मरम ओइरकांदा थोनबा ngakतनी हाइबसे हानमुक्ता थमजगे अनिसुबदा हंदक मखोइना सेप्टेम्बर की तांग मरीदा एखोगी एक्सटेंड तौखरिबा अदुमलबा सस्पेंशन ऑफ ऑपरेशन की एग्रीमेंट दा मयेक सिंगना यावी करी हाइने यावी हाइबा सस्पेंशन ऑफ ऑपरेशन एग्रीमेंट की मनुंगदा चल्लिबा आर्म ग्रुप ने हाइरिबा अदुमलबा ग्रुप कुनगा मंगा असे अमदि मोगी कादर सिंग असे मखोइना पाइरबा खुलाई सिंग असि मनांग नकपुदा लेबा सीआरपीएफ अमदि बीएसएफ की कैंप सिंगदा थमजल हल्लकांदा मसी लोक तौरगा थमगनी हैबसे अंदगी एग्रीमेंट यावे हाइरिब अदुदा नतना मखोइ सिंग असि मसा मसागी कैंपदगी हेंदोहंदना लेहनगनी हाइन यावे अदुई मथक्ता हाइरिबा कैंप सिंग असि मसिंग हंधरकांदा कैंप तरा मरीदगी हंधलगा अकंगनबा कैंप मनुंगदा थमगनी हाइरिबने अदो हाइरिबा मसिगी वाफम सिंग असे मसी पुनमक्सी मखोइगी लेरिबा जॉइंट मॉनिटरिंग ग्रुप ना मसी येंगछलकांदा कुमना सेनरगा मपुंग फाना हंदक्तगिरी एनफोर्स तौगनी हैदना थम्मकान मियामदा मदुगी थाजबसे मिनम्ब ओइना थाजब थमजलमकांदा हाईवे हंदोहलगनी अदगिदी अखोय मणिपुर की टेरिटोरियल इंटीग्रिटी दा काइमता एट पापन पिररोय हाइबा वाफम सिंगसी मियामदा हायरमकांदा एग्रीमेंट से साइन तौरे अदुगा एग्रीमेंट साइन तौर मतुंगदा ngasi हाईवे सु चतबे याहंदे अदुई मथक्ता हाइरिबा कादर सिंगसी खुलाई पाइरंग ngarang इरेंगी खुंदा थोलैबसे मसीना ताकपदी सुग्राउंड रूल से चुमनगी मियामदा येलोमी मियामदा मिनमकांदा मखोनी योगा थमइबा खुलाई पाइबा लालोबो सिंगसे मसी तंखनननबे दमुक्ता मसी मखाताना अखोई इथक्ता प्रोक्सी वार अमदि लांदा से चथननबे दमुक्ता शिनबा अदुमबा सरोलांग ngata ओइरमे हाइबसे मसी कै अदुना हाइरिबा सिगी फिबम से ताकलबनिना हौजिति अखोइना खंजबदा तुकी नाको टेररिस्ट सिंगना मणिपुर थुगाइननबा येलोमी सिंगदा लांदारकपा हेंजिल्लगलबा लान असिदा अखोई इंडिया लेंगांगना मसिगी चिनकुकी नार्को टेररिस्ट सिंग असिदा सौगतुना लेरिबा असिदा मियामना मसिगी मायोक्ता अखोई अमतोइना हौदोकमिनदुना मसिगी मायोक्ता यानिंगदबा फोंदोकपगी मतमदो चपचाना यौरे मसिगी मथक्ता इंडिया गवर्नमेंटना मखाताना मसिगी मथक्ता थबक पाइखनननबा मोगी पॉलिसी जी होंदोननबा चिनकुकी नार्को टेररिज्म सी मणिपुरदा लोशनननबा थबक से मसी पाइखद्री फाउबदे अखोई मियामना हौदोकमिनरकांदा इंडिया गवर्नमेंट की मथक्ता
ꯑꯀꯟꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯆꯪꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯄꯤꯁ ꯍꯟꯖꯤꯜꯂꯛꯅꯅꯕ ꯏꯅꯤꯁꯤꯌꯦꯇꯤꯕ ꯀꯔꯤ ꯂꯧꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯕ ꯀꯔꯤ ꯂꯧꯏ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯑꯔꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯩ ꯑꯃꯗ ꯆꯠꯇꯨꯅ ꯎꯅꯩ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯝꯐꯥꯜꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯃꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝ ꯂꯣꯏꯅꯃꯛ ꯂꯥꯛꯄ ꯌꯥꯅꯅꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯥꯠꯂꯤ ꯑꯦꯌꯔꯄꯣꯔꯠ ꯁꯤꯖꯤꯟꯅꯅꯕ ꯌꯥꯅꯕ ꯁꯤꯜꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯐꯥꯎꯕ ꯃꯌꯨꯝ ꯃꯥꯡ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑ ꯆꯦꯟꯈꯤꯕꯁꯤꯡ ꯍꯜꯂꯛꯅꯅꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯣꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯅꯥꯒꯥꯒꯤ ꯈꯨꯟꯗ ꯐꯥꯎꯕ ꯆꯠꯂꯒ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯣꯏ ꯃꯌꯥꯝ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯊꯕꯛꯁꯤꯡ ꯆꯠꯊ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛ ꯄꯥꯏꯈꯠꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯇꯧꯍꯟ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32 ꯑꯔꯣꯏꯕ ꯊꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯉꯁꯤ ꯈꯥꯡꯉꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯩꯈꯣꯏ ꯉꯔꯥꯡ ꯒꯕꯔꯅꯔꯒ ꯎꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯃꯣꯏꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯌꯧꯔꯛꯄ ꯌꯥꯏ ꯌꯧꯔꯛꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯃꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯗꯨꯗꯩꯗꯨꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯊꯕꯛ IDPꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯔꯤꯕ ꯑꯄꯦꯟ ꯄꯦꯟꯗ ꯃꯌꯥꯝ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯄꯥꯎꯗꯝꯁꯦ ꯑꯩꯈꯣꯏ ꯇꯝꯖꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯄꯨꯟꯕ ꯂꯩꯕꯥꯛꯇ ꯊꯣꯛꯏꯕ ꯃꯁꯤꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯉꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯦꯔꯣꯔꯥꯏꯖ ꯇꯧꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯂꯥꯈ 35 3.5 ꯃꯤꯂꯤꯌꯟ ꯄꯣꯄꯨꯂꯦꯁꯟ ꯑꯃꯕꯨ ꯇꯦꯔꯣꯔꯥꯏꯖ ꯇꯧꯔꯒ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯆꯤꯡꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯈꯣꯏ ꯃꯍꯨꯝ ꯁꯥꯕꯗꯧꯅ ꯁꯥꯍꯜꯂ ꯊꯝꯃꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯌꯣꯛꯑꯒ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯅꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯔꯨꯑꯣꯏꯅ ꯈꯣꯡꯖꯪ ꯃꯈꯜꯁꯤꯡ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯔꯚꯤꯁ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯕ ꯐꯤꯔꯥꯟ ꯊꯦꯠꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯂꯦꯞꯅꯅꯕ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯛꯏꯕ ꯁꯤꯒꯨꯝꯂꯕ ꯃꯤꯅꯝꯕ ꯂꯥꯟꯗꯥ ꯑꯃ ꯇꯥꯔꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯂꯦꯞꯍꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯃꯤꯟꯅꯗꯨꯅ ꯂꯩꯀꯥꯏ ꯃꯩꯔꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯧꯃꯤꯟꯅꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯃꯤꯟꯅꯕ ꯍꯧꯃꯤꯟꯅꯔꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯅꯕ ꯌꯦꯜꯍꯧꯃꯤꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯟꯅꯅꯕꯒꯤ ꯑꯇꯣꯞꯄ ꯇꯟꯖꯥ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯖꯅꯋꯥꯔꯤ 31ꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ